Marup mayam, karigumba kanda khanbaga yaukhrabara. Karigino mi kharana kanagumbigi nungsibada tawbagi mahut bank account do oina nungsiriba. Karigino nupa nupi kharana mi ama hektada partner oisalliba. Makhoida paisa paiba mi nena. Masi henjinna pamba natraga mi hoba khaki oigadra. Natraga masi karigumba nungi oiba ama. Aduga tasena kari oirapa jatno relationship do paisa khaktana yumpham oiragadi. Masi khangnaba marup mayam video si loiba phaw mijeng tabiyo. Maramdi tarakkadoriba mayam sina mitna singanba yai. Masigi sangsar sida paisa maru oi. Mipum khudimak nungaiba pami. Afaba yum, car, punsigi security. Hoi sigi pot khaije maru oi relationship ta. Adubu mi kharadi ka henjalli. Makhoina relationship ta paisa hana tanai. Nungsiba lapna kona. Sidagini gold digger haiba wahi se tholakliba. Sigi athradi kanagumba nupa oigera nupi oigera paisana maru oiba maram oiraga relationship ta khong thangjanba. Adubu sigumba relationship si tung koina chatpa jatla. Sigumba relationship ki marumda leiba psychology achumba amadi sigumba relationship sidagi luhonggiba mi khaigi punsina kari oirakpano. Masi punna khangdokminasi. Aikoina khangadabadi miyoibana paisabu khalli. Adubu masi matam chupada makhoina phattaba mi oirubagi natte. Sigi marumda nungi oiba maram khara lei. Ahanbada survival mindset. Lairaba countries khaida natraga yamna waba punsi khoying mayonarpa mi kharadadi paisabu khalli. Makhoigidi paisasina survival ni. Anisubasina social pressure. Society anambada mi amagi success mai pakpase lanthum leibana lepi. Ahum subasina influencer culture. Social media da arang arak luxury diamond ring sanagi khudob achobo party na nungsiba love oin udnaba honai. Mari subasina low self worth. Mi kharadi masabu nungsibagi matik chadabadawna khalli. Aduna paisagi damak masabu yonthokchai. Aroibagisina childhood trauma. Mi kharadi angang oiringaida kaimta leitana maning sungthung thungdana horpa kharadi paisa tanaba yai. Amuhanna punsi lairana hingdanaba. Sigi aroiba point se leita laira oina horpa khudimak tawya haibadi nachadi khangbiyu. USA da leiba University of Michigan gi study gi matung ina angang oingai punsida yamna awaba mayonarpa mi khaina 70% hena emotional connection budi financial paisa nungsagi security ne hena khangali hai. Hojiki matam sidadi nupi khakta nate nupasu sugar mommies natraga rich older woman paisa paiba ahal oiraba nupi oina thinare. Dating apps Tinder Bumble da survey tawbada thangi adudi nupi 57% na nupa stable oiba thabak tawbana nupa dugi mapal thongi saktamdagi hena pami khangalli. Aduga punsi hingbagi chading yamna wangba lamda leiba nupa 32% na paisa paiba ahal oiraba nupi pami. Makhoigi punsi khuyingda khudong chaba phangnaba. Aduna gold digger gi idea se nupa nupi gender animak challe. Adu oiradi gold digger khaina luhongaba matungda kari thengnarakpa jatno. Swagi matang sidani serious oiri ise. Kari oirakpano gold digger amana kanagumba amabu paisagi dama luhongba kanda. Sigi matangda facts khara mijeng taminasi. Ahanbada emotional disconnection. Sigi couples khaije wari sanarakpa kanda toina nungyongna wari sanade. Makhoigi marakta nungsibado thuna mangki. Anisubada high divorce rate. 2023 da prithibigi oina global study ama tawba kanda khangi. Paisada yumpham oiraga luhongba khaidi 40 dagina 60% hena divorce ki rate chang hena wangi. Emotional connection pungningi marida yumpham oiraga luhongba budi. Ahum subasidi oidaba minambagi chang hingalakpa. Couples khaidugi marakta
ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯏꯃꯣꯁꯅꯦꯜ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯁꯦꯇꯤꯁꯐꯦꯛꯁꯟ ꯇꯣꯏꯅ ꯊꯤꯅꯔꯛꯏ꯫ ꯃꯔꯤꯁꯨꯕꯗ ꯄꯥꯋꯔ ꯏꯝꯕꯦꯂꯦꯟꯁ, ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯔꯠꯅꯔꯗꯨꯅ ꯄꯨꯝꯅꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯏ꯫ ꯗꯤꯁꯤꯁꯟ, ꯍꯤꯔꯝ ꯑꯃꯒꯤ ꯋꯥꯔꯦꯞꯄ, ꯅꯤꯡꯇꯝꯕ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯥꯎ꯫ ꯃꯉꯥꯁꯨꯕꯁꯤꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯏꯁꯨꯁ, ꯁꯤꯒꯨꯝꯕ ꯃꯦꯔꯤꯖꯇ ꯂꯩꯕ ꯄꯥꯔꯠꯅꯔ ꯑꯅꯝꯕ ꯂꯣꯟꯂꯤ ꯑꯣꯏꯕ, ꯃꯇꯣꯝꯇ ꯉꯥꯏꯕ, ꯋꯥꯈꯜ ꯆꯔꯥꯡ ꯆꯍꯤꯡꯅꯕ, ꯗꯤꯄ꯭ꯔꯦꯁꯟ ꯐꯥꯎꯕ ꯐꯤꯜ ꯇꯧꯏ꯫ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯁꯦꯌꯔ ꯇꯧꯔꯛꯀꯦ꯫ ꯏꯟꯗꯤꯌꯥꯗꯒꯤ ꯆꯍꯤ 18ꯇ ꯉꯥꯏꯔꯤꯕ ꯃꯃꯤꯡꯅ ꯔꯤꯇꯤꯀꯥ, ꯃꯥꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯗ ꯂꯨꯍꯣꯡꯉꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯆꯍꯤꯗꯣ ꯃꯥꯒꯤ ꯆꯍꯤ 2ꯒꯤ ꯁꯔꯨꯛ 2ꯅꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯃꯥꯟꯅꯕꯈꯩꯅ ꯇꯧꯒꯅꯨ ꯍꯥꯏ, ꯑꯗꯨꯕꯨ ꯃꯥꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯝꯈꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯉꯩꯗ ꯔꯤꯇꯤꯀꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯉꯣꯟꯗ ꯄꯩꯁꯥꯒꯤ ꯋꯥꯠꯄ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗ꯭ꯔꯦ, ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯅꯤꯡꯈꯥ ꯇꯝꯗ꯭ꯔꯦ꯫ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯄꯣꯗꯀꯥꯁ ꯑꯃꯗ ꯂꯤꯈꯤꯕꯅꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯁꯅꯥꯅ ꯁꯥꯕ ꯁꯥꯔꯪ ꯑꯃꯗ ꯂꯩꯕꯒꯨꯝꯕꯅꯤ꯫ ꯔꯤꯇꯤꯀꯥꯗꯣ ꯋꯥꯏꯐ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯨꯄꯤ꯫ ꯃꯥꯒꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯄꯨꯟꯁꯤꯗ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯤꯃꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯧꯁꯤ ꯃꯔꯨꯞ ꯃꯌꯥꯝ, ꯋꯦꯜꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯅꯠꯇꯦ꯫ ꯄꯩꯁꯥꯒ ꯂꯚꯀ ꯄꯨꯟꯅ ꯃꯇꯝ ꯑꯃꯠꯇꯗ ꯌꯥꯎꯃꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯗ ꯄꯩꯁꯥ ꯈꯛꯇꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯀꯥꯟꯗꯅꯤ꯫ ꯑꯗꯨꯅ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯁꯥ ꯅꯊꯟꯗ ꯋꯥꯍꯪ ꯍꯪꯖꯧ, ꯑꯩꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯒꯤꯔꯥ, ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯅꯕ, ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯦꯟꯒꯠꯅꯕ ꯑꯃꯗꯤ ꯁ꯭ꯇꯦꯇꯁꯀꯤꯔꯥ? ꯑꯗꯨꯒ ꯃꯔꯨꯞ ꯃꯌꯥꯝ, ꯁꯤꯗ ꯁꯥꯏꯟ ꯈꯔ ꯂꯩꯔꯦ ꯅꯪꯒ ꯂꯣꯏꯅꯔꯤꯕꯗꯣ ꯄꯩꯁꯥꯒꯤꯔꯥ ꯈꯪꯅꯕ꯫ 1. ꯃꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯁꯦꯂꯔꯤ, ꯅꯪꯒꯤ ꯀꯥꯔ ꯑꯃꯗꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯋꯥꯔꯤ ꯁꯥꯔꯕ, ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯂꯤꯡꯁ, ꯅꯪꯒꯤ ꯃꯪꯂꯥꯟ, ꯗ꯭ꯔꯤꯝꯁꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯇꯥꯡꯅ ꯋꯥꯔꯤ ꯁꯥꯔꯕ꯫ 2. ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯁꯥꯎꯔꯕ꯫ 3. ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯎꯠꯂꯕ, ꯃꯈꯣꯏꯗ ꯅꯪꯅ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯒꯤꯐ ꯄꯤꯕ ꯀꯥꯟꯗ ꯈꯛ꯫ 4. ꯃꯈꯣꯏꯅ ꯅꯪꯒ ꯄꯨꯟꯁꯤ ꯇꯨꯡ ꯀꯣꯏꯅ ꯂꯣꯡ ꯇꯔꯝ ꯏꯃꯣꯁꯅꯦꯜ ꯒꯣꯜꯁ ꯂꯩꯇ꯭ꯔꯕ꯫ ꯃꯊꯛꯇ ꯍꯥꯏꯔꯤꯕꯈꯩꯁꯦ ꯆꯨꯝꯃꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯔꯨꯞ ꯃꯌꯥꯝ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯝ ꯍꯥꯏꯅ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯂꯚ ꯑꯃ ꯁꯦꯝꯒꯅꯤ? ꯑꯍꯥꯟꯕꯗ ꯅꯁꯥꯒꯤ ꯃꯃꯜ ꯈꯪꯕ, ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯗꯔꯀꯥꯔ ꯇꯥꯏ ꯈꯟꯒꯅꯨ꯫ ꯑꯅꯤꯁꯨꯕꯗ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯕ, ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯀꯄꯜꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ, ꯂꯟ ꯊꯨꯝ ꯄꯨꯟꯅ ꯇꯤꯝ ꯑꯃ ꯑꯣꯏꯅ ꯒ꯭ꯔꯣ ꯇꯧꯍꯜꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯐꯣꯡꯅ ꯋꯥꯔꯤ ꯁꯥꯕ, ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯕ, ꯑꯗꯨꯒꯤ ꯃꯊꯛꯇ ꯗ꯭ꯔꯤꯝꯁ, ꯚꯦꯂ꯭ꯌꯨꯁ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯒꯣꯜꯁꯀꯤ ꯃꯇꯥꯡꯗ ꯈꯟꯅꯃꯤꯟꯅꯕ꯫ ꯃꯔꯤꯁꯨꯕꯗ ꯁꯣ ꯑꯣꯐ ꯇꯧꯗꯕ, ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯣ ꯑꯣꯐ ꯇꯧꯕꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯝꯕ ꯃꯤꯕꯨ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯣꯕꯖꯔꯕ ꯇꯧꯕ, ꯅꯪꯒꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯂꯩꯊꯍꯧꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯔꯥꯡ ꯀꯥꯏꯔꯀꯥꯟꯗ ꯈꯛ ꯄꯨꯟꯁꯤ ꯌꯥꯕ꯭ꯔꯥ? ꯃꯔꯨꯞ ꯃꯌꯥꯝ, ꯅꯨꯡꯁꯤꯕꯗ ꯄꯩꯁꯥ ꯌꯥꯎꯗꯕꯁꯤ ꯑꯋꯥꯕ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕ ꯄꯩꯁꯥꯗꯨꯗꯤ ꯂꯧꯕ ꯌꯥꯗ꯭ꯔꯕ ꯐꯧꯍꯥꯝꯒꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯨꯞ ꯃꯌꯥꯝ, ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯂꯨꯞꯇ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯅꯪꯒꯤ ꯂꯟ ꯊꯨꯝꯗ ꯉꯥꯎꯗ꯭ꯔꯤꯉꯩꯗ ꯅꯁꯥ ꯅꯊꯟꯗ ꯋꯥꯍꯪ ꯍꯪꯖꯧ, ꯃꯥꯅ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯒꯗ꯭ꯔꯥ? ꯚꯤꯗꯤꯑꯣꯁꯤ ꯀꯥꯟꯅꯩ ꯈꯜꯂꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫